Nonglei Nungshitna Humdokhiba Shangna Nanduna Meeoi ama sire. Imphal gi maruoiba mafam kharada ngarang nungthil nungshitka loinana akanba nongjuna maram oiduna ok loiba sang ama khanghauduna humdoktuna nanbadagi sang aduda nong thuptuna leiba mayai chalaba Meeoi ama laikanaba ngamdana laikhidrai. Thawdok adu ngarang nungthil pung anirom tarakpada Imphal West District ke Pasoi Police Station na konba tawung khok mayai lekai da thokibane. Laibak thiba thawdok adu laikhidraba Meeoi adugi maming ngasepam opendro chahi nifuga mari apokpagi ming laikhidraba temba kawe. Mahak tawung khok mayai lekai dagi ne cheki mystery oibani haire. Thawdok adugi matangda laikhidraba opendro ga thabak suminaba Meeoi amana pause asida hai. Tawung khok mayai lekai gi oiba ipa loya lakpa ima nungthel leima haiba committee asina sillaga laikai asige labukta eco tourism park ama sengbat sagatpagi thabak tawre makhoisu laikhidraba opendro ga loinana thabak sudunu leibane. Ngarang nungthil gi pung amaga minute 30 rom tarakpada ikhang khangaudana nong yamna kanna surakhe thabak suramba makhoi taren mak thabak suba yadabadage manak nakpada leiba sangkharada choina senaduna saidang pham lawraga leinakhe laikhidraba opendro de thabak sufam adugi manakta leiba tawung khok mayai lekai dage thiam ranjet chahi yangkai ga taret apokpa laikhidraba anguba kauba Meeoi amana chalaiba oki farm oiba sangda makhoi ahum chensinduna nong thupkhe tanjaduda akanba nonglei nungsit ama laktuna sang adugi mathak thangba phairen yauna jingagi saruk pulap humdoklaga labuk amada pukhri da takhe nong nungsit adu khara pharakpa matamda opendro haidiba Meeoi ase thiba khangdabadagi thinarakpada sang adudage foot yangkai lapna leiba pukhri amagi mapanda soklaga taduna lairamba thengnabadage rims hospital da pukhatpada laikanaba nangdana laikhidabane. Thawdok thokphamda Pasoi Police Station gi osina lusingba timama laktuna yengsinbaga loinana UD case ama lakholaga laikhidraba opendro gi asi bhaksang adu postmortem gi damak rims ki mokta thamkhre haide. Tripura na political conflict khwaidagi yamna thokpa state oide. Awang nongpok state singi manungda Tripura na political conflict khwaidagi yamna thokpa state oide. Loinana Arunachal Pradesh amade Manipur na mathangsin ani suba amade ahum suba tare haina National Crime Report Bureau NCRB na phongba report na haide. Crime in India 2020 haina mingthonba report asigi matungina mathakta pankiba state ahum asi natana awang nongpoki atopa state singda political conflict amata laikhidai. Haukiba kumja 2020 asida Tripura da political conflict case kunithoi Arunachal Pradesh amadi Manipur da case amamam register tawki haire. Sahi asida Assam da miyam gi hau lakpagi case lising nipan ga kunmapan Tripura da case marifuga humdoi Manipur da hompu Arunachal Pradesh da tara Meghalaya da ani amasung Sikkim amadi Mizoram da case amamam thengnakhe adum oinamak Nagaland da chahi aduda miyam gi hau lakhibage case ama fauba laikhidai. Kumja 2020 asida Assam da nat amadi laininga mari lainaba case taraga taret amadi Arunachal Pradesh da case taruk thengnakhe tokhai tabagi wathoka mari lainana Manipur da case manga thengnakhiba sinatana awang nongpoki atopa state amata da case ama fauba laikhidai. NCRB gi report asigi matungina laibak asida tongan ba IPC gi section kaya gi makhada miyam gi lanthum amanga ta thokpaga mari lainana case lising humbudra mathoi chamaga taret lakhotke masigi manungda miyam gi hauge case lising yangkai mathoi chatruka taruk yauduna apunba case ki chada humbudra ni thoi dasmik taruk ama oike asumna miyam gi lanthumda amanga ta thokpagi case asi haukiba kumja 2019 ga yengnabada chada tarani thoi dasmik mari hengatke nakal amarom da kumja 2020 asida Assam da mi hatpaga mari lenna case lising amaga chama kunthra mathoi Tripura da chamaga tara mari Meghalaya da humbudra ga mapan Manipur da nifuga taruk Arunachal Pradesh da nifuga manga Mizoram da kunga nipan Nagaland da kun manga amadi Sikkim da tara mathoi thengnakhe masida sunatana Assam da ningthina layeng bidabagi case mapan amadi Tripura da case ani thengnakhe Assam da unpot ka mari lainana mihat mipun sathabagi case chamaga nifu nipan Tripura da kulhumdoi Manipur Meghalaya amadi Nagaland da case amamam thengnakhe hiram asiga mari lainaba case amata da Arunachal Pradesh Mizoram amadi Sikkim da laikhidai. Chahi asida mi hana bohonarambaga mari lainaba case lising amaga chahum taraga taruk Assam da lakhotke Tripura da chamaga tara taret Manipur da chamaga mapan Meghalaya da yangkai nipan Arunachal Pradesh da kuntraga taret Nagaland da kunmari Mizoram da tara amadi Sikkim da taret lakhotke nupi oibi singbu phamlanabaga mari lainaba case lising amaga chatruk yangkai taret Assam da lakhotuna awang nongpoke khwaidagi wangba oide. Tripura da humbudra ga mapan Meghalaya da hompuga taret Arunachal Pradesh da hompu Mizoram da kuntraga humdoi Manipur da kuntraga nithoi Sikkim da tara nithoi amadi Nagaland da mari thengnakhi haire.
रिपोर्ट असि की मखा ताना हाई मिफा मिपुन गा मरी लेनबा केसता अवांग नोंगपोकी ओइना आसामना केस लिसिंग तरुक चमापन कुंथ्रा गा मरी लखतुना ख्वाइदगी याम्बा ओइरे मथंगदा त्रिपुरादा चामगा कुंतरेट मेघालयदा मरफुद्रागा माथोय मणिपुरदा मरफुमाथोय अरुणाचल प्रदेशदा हुम्बुद्रागा निपान सिक्किमदा कुंथ्रागा निथोय नागालैंड कुनमरी अमदी मिजोरामदा अहुम थेंगनखे NCRB की रिपोर्ट मतुंगिना अवांग नोंगपोकी स्टेट सिंग असिदा IPC नत्रगा तोंगान तोंगान बा एक सिंगी मखादा केस लखोटपगी चांग असि हौखिबा चही सिंगा यांगनबदा कुमजा 2020 असिना यामना हंथना लैरि हाइरे आसामदा हौखिबा कुमजा 2018 दा क्राइम लाख अमगा लिसिंग कुन चामंगागा हुम्बुद्रागा हुमदोय कुमजा 2019 दा लाख अमगा लिसिंग कुंथ्रागा निथोय चात्रिटगा मरफु हुमदोय थेंगनखे अदुम ओइनमा कुमजा 2020 असिददि क्राइम लाख अमगा लिसिंग कुन माथोय चात्रुक मापन असि खक्तमक थेंगनखे अरुणाचल गी ओइना कुमजा 2019 दा लिसिंग अनिगा चनिपान हुम्बुद्रागा तरेट कुमजा लिसिंग अनि कुंदा लिसिंग अनिगा चामंगा अहुम थेंगनखे मणिपुर गी ओइनासु कुमजा 2019 दा लिसिंग अहुमगा चात्रुक हुम्पुमाथोय कुमजा 2020 दना लिसिंग अनिगा चमापन मरफु तरुक खक्तमक थेंगनखे असुमना मेघालयदसु कुमजा 2019 दा लिसिंग अहुमगा चनिपान मरफुद्रागा तरेट कुमजा 2020 दना लिसिंग अहुमगा चात्रेट निफुगा मरी थेंगनखे मिजोराम गी ओइना कुमजा 2019 दा लिसिंग अनिगा चनिपान मरफु कुमजा 2020 दना लिसिंग अनिगा चनी मरफुगा मापन थेंगनखे नागालैंड गी ओइनासु कुमजा 2019 दा लिसिंग अमगा चात्रुक हुम्पुमाथोय कुमजा 2020 दना लिसिंग अमगा चामंगा तरामाथोय थेंगनखे सिक्किम दा कुमजा 2019 दा चनिपान कुनमाथोय कुमजा 2020 दना चात्रुक हुम्बुद्रागा मंगा त्रिपुरा दना कुमजा 2019 दा लिसिंग मंगागा चमापन मरफुगा निपान कुमजा 2020 दना लिसिंग मरीगा चात्रुक यांखै हुमदोय खक्तमक थेंगनखे लोइनबे मिरोले हाइजिनदुना नानथोकनबा होटनबा अमा पुलिसना फारे मयाई काबा चिंजाकसिंगी मनुंगदा अमा ओइरिबा हेरोइन पुरंबगे केस अमगा मरी लेनना फागलबा मियोय अमा बेल लौथोकनबा होटनबदा मसागी लोइनबे मिरोले हाइना कोर्टा अरानबा डॉक्यूमेंट पिसलंबदगे महाकी मथक्ता पुलिसना FIR लखोटख्रे हाइरे एजेंसीदगी फंगबा पाव असिना मखा ताना पल्लिबदे हाइरिबा थौदोक असि न्यू दिल्ली हाई कोर्ट थोखिबने थौदोक अदुदा सेनरिबा मसागी चही 30 रोम सुरबा मियोय अदु हौखिबा कुमजा 2019 दा अतोपा मियोय अहुंगा लोइनना हेरोइन पुरंबगी पुलिसना फागतखिबने मखोय मरीगी मथक्ता पुलिसना चही अदुगी जुलाई 9 दा चार्जशीट थांगलखिबने चैरक असिदा हाइरिबा एक्यूज अदुना महाकी लोइनबी अदु मिरोले हाइजिनदुना इंटरिम बेल पीबीनबा हाइजरमे कोर्ट असिना अगस्त 5 दा महाकना पिसिलखिबा डॉक्यूमेंट सिंग अदु वेरीफाई तौननबा मरी लेनबा पुलिस स्टेशन दा खंगलखपदगे पुलिसना थिजिनबदा सासिनबा चे चांग ngakta ओइरंबा थेंगखिबने लोइनना सासिनबा डॉक्यूमेंट कोर्ट पिसिलखपगी मायोक्ता कोर्ट असिना एक्यूज अदुगी मथक्ते FIR लौखनबा पुलिस दा खंगनखिबनी हाइरे नॉर्थ ईस्ट की लालहौबा सिंगना म्यांमार आर्मी दा मतेंग पांगदनबा PDF ना वार्निंग तौख्रे मिलिट्री कू की चैथेंग मायोकनरिबा म्यांमार दा लेरिबा प्रो डेमोक्रेसी ऑर्गेनाइजेशन अमा ओइरिबा पीपल्स डिफेंस फोर्स PDF ना लैवाक अदुदा डेमोक्रेसी हेक हलकपगा म्यांमार दा ऑपरेट तौरिबा नॉर्थ ईस्ट की लालहौबा सिंग तकथोकनी हाइना फोंगदोखरे हाइना इंडियन एक्सप्रेस के पाव अमना हाइरे म्यांमार गे तमु अमसुंग सैगांग रीजन दा ऑपरेट तौरिबा पीपल्स डिफेंस फोर्स की माइकैदगे लैवाक अदुदा लैरिबा नॉर्थ ईस्ट के लालहौबा सिंगना म्यांमार गे मिलिट्री का खुसमनरगा म्यांमार मियाम की मायोक्ता लांथेंगनबा लेपकदबने मखोइना संगसिलिबा लांजंग असे अथुबदा माइपाकनी हाइबगी थाजबा लै मरम अदुना डेमोक्रेसी हलकपगा म्यांमार दा मखोइ लैबा यारोय हाइबसे खंगफम थोई हाइदुना नॉर्थ ईस्ट के लालहौबा सिंगना मिलिट्री फोर्स सिंगा चटमिनदुना थबक तौमिनबा अमसुंग मतेंग पांगबगी थबक खुदक्ता लेपकदबने ऑर्गेनाइजेशन असिना मखा ताना हाइरिबना डेमोक्रेटिक ओइबा इंडिया दा लैबगी महुत्ता नॉर्थ ईस्ट की लालहौबा सिंग असिना तामु अमसुंग सैगांग रीजन की वांगमदा ऑपरेट तौदुना लैवाक अदुगी मियामगी मायोक्ता लांथेंगनरे मरम अदुना मखोइना खुदक्ता मिलिट्रीगा थबक तौमिनबा अमसुंग मतेंग पांगबा याउना मखोइगी मायोक्ता लांथेंगनबदु खुदक्ता लेपकदबने करिगुंबा मखोइना वार्निंग असिदा चेक्सिनदबा तारबदे मखोइसिंग अदु म्यांमार दा डेमोक्रेसी पामदबा मियोइसिंगनि हाइना लौगने म्यांमार मियामदा लैरंबा डेमोक्रेसी अदु चही असिगी फेब्रुवारी अमदा मिलिट्रीना लैवाक अदु पाइसिनखिबदगी लैखिद्रे मातम अदुदगी हौना मखोइगी लैवाकता फेडरल डेमोक्रेसी सिस्टम अदु अमुक हन्ना फंगननबगीदमक म्यांमार की मिलिट्री की मायोक्ता लांथेंगनबा होटनदुना लाक्ले लैवाक अदुदा डेमोक्रेसी अथुबा मतमदा हलकनी हाइबसे मखोइना थाजबने पीपल्स डिफेंस फोर्स ना सेक्शन वारोल पीरिबसिंगी मनुंगदा PLA सु याउरिबने चही खरगी ममांगदा नॉर्थ ईस्ट की लालहौलुप सिंग असिना वेस्टर्न साउथ ईस्ट एशिया नत्रगा वेसिया गे वेनर मखादा पुन्ना लाखिबा मतमदगी पुन्ना खुसमनदुना नॉर्थ ईस्ट की सिक्योरिटी फोर्सिंग दा अटैक तौबगी थवोंग कया चथखरे हाइरे कांगबाई पुलिस तगी नोंगमै लाखिबदा चेनबा KNF के चिप फारे
Delhi Police Special Cell na mamang sahi ki December da Churachandpur District ki Kangbai Police Outpost dagi personnel ani kidnap tawraga insas rifle ama lakhibada chenaba KNF ki Commander in Chief ngarang ningthokaba numita Delhi ge Dwarka area dagi fare Andro AC ge Yambemda nakal ani ungkhanabada gari ani kaire amadi kuntaret lokap yaukhre Taranithoi suba Manipur Legislative Assembly ki mikhal naksilakpaga iroinana candidate oibasingi worker masel phunaba ungkhanabagi thokdok su thokpa horakle mikhal mayagi ungkhanabani haiba thokdok ama September 18 gi numidang wairam pung manga khara helakpa duwaida Andro AC ge ex minister TS Syam Kumar ge supporter singa ACSC da handak nau namire poigadoriba Laurembam Sanjay ge supporter singa napak tanaraga Yambem da leiba Syam Kumar ge yum manakta chauna ungkhanarakpadagi irang adubu laksinanaba police na tear gas cell kaya masing khangdana kapkhre irang adu da police ki gari ama yauna gari ani kaikhre marak asida irang adu thokna basinbada yaubani haiba Sanjoy gi supporter kunga taret Andro PS na ningthokaba numit ki ayuk angan bada farga lokap ta thamle haide thokdok adu gi matang da press na phangba paw gi matungi na haidi bade September 18 gi numidang da Yambem da leiba ex minister TS Syam Kumar gi yumda chaklen ama yauna mikhal gi khananeinaba mifam ama phamgani haiba paw tanarakpadagi September 19 da intending candidate Sanjoy ge worker singna Yambem area da mikhal ga mari leinana makhal amatagi chakcha haijana bada thingba thamlei mirep oigadoriba singge worker singna athingba se thugaibi ganu haina maik panduna publicity chatkhi haire adubu September 18 gi numidang wairamda ex minister Syam Kumar gi yumda worker sing meeting ga punna haurakpaga loinana Syam Kumar su Yambem da yauksilakhe tanja adu da intending candidate Sanjoy gi worker singna athingba leina chaksa haijana ba sili haiduna Syam Kumar bu Yambem da changba yaroi haina lambi da thatlaga irang horokpadagi napak tanaraga ungkhanarakpane tanja adu da Imphal East District Police ki masing yamlaba commando team sing yauksilakuna nakal ani gi irang adu bu laksinanaba tear gas cell kaya kapkhe irang adu da gari ani akai atoi nangkhe laibak phabadagi mi asok apandi yaukhide irang adu numidang pung 8 lom tabada mapung phana control tawkhe tungda ex minister TS Syam Kumar gi yumda mahak masa yauna meeting adu tekta kaidana pangthoklaga chaklen amasu mayam punna saminakhi haire press na phangba to papawgi likhun amagi matungin na nongmaising numit ke irang aduga mari leinana Andro PS na Meeoi kuntaret ki mathakta FIR lokhalaga makhoi loina mak phagalaba matung lokap ta thamle phariba sing adu ayambana intending candidate L Sanjoy gi worker ngaktani haire angang ama turel da tabadagi thiba khangdre haingang police station ki manung chanba khabam lamdaibung mapada Kontha khabam maning lekai dage nongthongbam manga leima chahi 12 apokpa Sanjoy kauba angang ama Imphal turel da takhibadagi thiba khangdana leire angang adu ngarang nongthil pung 2 minute 13 rom tabada Imphal turel da takhibane SDRF NDRF fire service amadi hangang police na thibagi thabak kana chathari haina police ki pawa man haire food safety index ta Manipur na ahum suba tare food safety index award ki ahum suba mana Manipur da pirakle mana asi Manipur lengang na state asida lakhut ki bathabak thoram sing sakhangduna smaller state for overall improvement category da award asi pirakhibane Manipur da lengang na chana thangna ba polam sing da section thorang lakhutpa eat right camps campaign food business licensing coverage registration camp food sampling capacity building gi lamda thabak kaya tawkhibadugi mahai oina lemjaningai oiraba mana adu New Delhi da pangthokpa thoram amada Union Minister Health and Family Welfare Mansuk Mandabiana Manipur gi Deputy Resident Commissioner Manipur Bawan LH ngathang simda khusinarkhibani haina Chief Minister na mahaki Facebook account da phongdorokle nga kaithel app launch tawkhre Fishery Minister S Rajen ngarang Moirangi INA Hall da pangthokiba thoram amada nga kaithel app launch tawkhre thoram adu da Moirang ACG MLAP Sarat Chandra amasung Fishery Director H Balkrishna saruk yakhe Minister S Rajen na ngarang launch tawkiba app asina state asigi ngami singda kanaba phanghalagani haiba wafam thamladuna center nasu ngami singidamak yaifanaba fishery scheme kaya ama launch tawkhre haikhe state asigi ngami singda maruwaina Bishnupur district ki manungda lairiba ngami singidamak Loktak livelihood mission introduce tawbane tonganba thorang sing khudam oina biofloc P model da government fish farm sing chalaire ngami singda DVT gi khudong chaba phanganbaga loinana cooperative society singda loan na chingba pide amadi lamdam asige entrepreneur singda award amadi incentive piduna pungning thawali hainasu Minister S Rajen phongdokhe aroi bada tabiri ba pungnamakpu thagatchari